फंगोइदुइनोबा असोक चावबा हेडक्वार्टर अमदा लैरिबा आर्मी ऑफिसर मयाम मखा थाबा मयाम अमा लैरि आर्मी लिसिंग लिसिंग कयाना लैरिबा मफमसिदबो मखोइना थी कयाना थीरदि नोमा खतदा थीबा फंगनी कोइना ngasi ninganadana chakhitaragadi aikoi tungda laiba isa isu hauraiba angang singjigi khallaga aikoi kari phirep lepkani habagi wafam do ai mayamda mayamgi kainoda thamjani habadi aikoi je sum maitai jingge nongmononggi mulakbagi pibam amada laire aikoi na moina nga I haidina dum laithoga ngasi tang mangiba myoesi tang kunmanga gi nimitudagi thabak mafam da changraba matungdagi hauraga ngasi mitare ni chujale akoi ngasi phawda langlang jing thangdana lairei si asuk kuiba matam se mi ama mangi ba ba yam laina ma thiba khangde haina lairi se mi ama yam laina mangan ba se yamna chauba akoi gi army 57 mountain division lemakong army headquarters gi di atoko mai thiba mani aina haijaningi maram ni kai no hat matamda army asuk amba akoi gi army headquarter ase akoi north east ki onadi khwai digi chauba army headquarter ne ba asuk chauba headquarter sida akoi gi praja myoi ama khak mangi bada thiba khangde langla langjin ama phawa puthokpa ngamde aikoi puthokpa gi numisu haiba ngamoi hingmibra natraga siribra haibadusu akoi kaimta haiba ngamoi haibase masi haihan ningde maramdi kari gi damakta su haiba ngamoi duino ba asuk chauba headquarter amada lairiba army officer mayam makha thaba mayam ama lairi army lising lising kayana lairiba mafamsidabo makoina thi kayana thiradi noma khata da thiba phangani kari do gi phangoi duino ba